Manipur Top 20 News na tungan ba reliable source hindi lakot jarga matamatang di oiba maru oiba ipaw sing tatukon khang jai Haujik Manipur tholiba irang maruina litangi tagu asi ongsin aduna mai thaki bagi punna yum umra ka tare chukre kuthongni kiba masel tunga mafum singda chagla phum longna ri hairi thasigi taret ki numidanga litangi mafum amada yu thachilaba kuki amasung tangkolgi mioi khar ka ki marakta khana chainaba thorpada lenga ki market gi matam chana action hawdabdagi heina pakok sawtortuna nakal anina aching matanza yengduna ongsin aduna amana amagi yum sing mai thadoknabagi thabak sing asi ayuk pung tarek long tarbu fawda makhatana chatharpadagi hauji fawda hanaki irang asigi manungda mai thadoknakiba yum punna umra ka tare chukre hairi pausis asina fangba report matungina ngasi ayuk pung tarek long tarpada litangi sare khongkhulda leiba tangkolgi yum ama kuki yum ama amasung mau furki yum ama punna yum ohum mai thadokre yum ohum singi manungda anidi fire service na changba yaba phumda leibadagi utapa ngamkre hairi aduga yum amadi fire service ki gari changpham leitabana mafum oibna kanba ngamhogdi hairi thasigi taritagi thorliba fur masel irang asigi matangda litan police control room dagi phangba pawgi matungina irang asi laksinabagi dama police ki IGP ama DGP ama ikrul amasung Kangju district police ki SP sing yauna RAF CRPF BSF Mahar regiment urkulda leiba taruk suba AR amadi police yauna achoba combined force ki personnel sing deploy tawduna nga silakibani hairi amarunda police dagi phangba pawng haibada ngasi ayupung taret matungdagi nakal anigi marakta nomai kapnaba amasung yumai thabagi thagok sing thoktre adumoinamak handaki irang asida lenga ki quarter mari yauna punna yum umdraga taret romai thadokna mahankre pausina makatan haibada irang asina maram oireduna yumai thadokraba tangkul khunja singna lengang singi community hall da changjapum lauri aduga kuki singna chingfai amadi molnom phulda changjapum lauri hairi atuba kharana makogi khangna sanaba mioi singi manaka leiri litangi chefu amadi sari khongda leramba furup animaki khunja singdi mayum thadokna chenakre adubu naha oiriba volunteer khadi mai thadringai gi yum sing nak senduna leinari hairi amaromdana khulai pairga yumai thaba shugi militant singi matakta action lakholu haujik litanda tholiba thagok sing asigi matangda uliba political majority asimak me ahum 2023 dagi thorkiba watok asidasu utpa mathok tai haina Congress MP Dr. Angom Chabimol poijamna phongdokre ngasi kaisam thong leiba mahaki yumda pangtukpa pawgi mifumda wafum asi phongdol aduna mahak na hai litangi thoningdaba thagok sing asida kuki amasung nagagi MLA sing wari saraduna warosin pornabo honariba asi afaba khongthangni adubu suda leiba kuki militant sing na kulai paiduna lona yadaba thabak tawba amadi yumai thabana singbi thong sing chathariba asigi matakta lokotpum thokpa logi thabak sing lokot piu haiki police CRPF AR amadi atai security force sing na nongmai paiba natana atopa mioi amatana nongmai pairaga koichat chatpada normal uhenbasi makatana tohonbiganu lengak lergadi lengak amagi chana pathap inbiu haujik iramdam sida lal asi harukpadagi India lengak na sanaba lilani haibasi pungnamakna hangnarabani law and order mapung fana chana hange hairaba masung union lengaki makha state lengako namchinduna thamaloi hairgadi Manipur police he nama pangal kangkhan halu haki marakida haujik aikoi pungnamakna hu selaga leiba yang mathau tare hairudna kuki kanagaga dialogue dawningdaba kangbu masak khangdu patangai fadi anu balengak ama laklaga irang amuk harukiba asi yamna sechinbam thoi yumai thaba lon yadi habasi lengak na khangdabani haiki tunga sudukmani haiba mioi ama police na detain tawkre police control room dagi ngasi numidang thadokba cherol amada city PS na koliba pauna kaithel lagi sagol sem sana chahi nifuga taret koba mioi ama palel da thokpa nomai kapagi thagok amaga mari lenana tonga sandorpagi damak detain tawkre hari panbayabadi police ki maike dagi aranba video sing dagi mitna section bio amasung tonga sandopiganu haibagi appeal sing miyamda tawduna lakribani miyamna jingrabadi police control room 9233 522822 dagi confirm tawbiu hairaki Kanchipogi Catholic School na pikliba mahiro singbu tathi tawanya tawba lepri haina claim taroti matam khargi mamangda Kanchipur leiba Catholic School gi classroom amada mahiro sing pulap hojinda thamlaga ka adugi sit singhanbagi thabak chatahan bana pirakliba mahiro singda tathi tawaiba tawbugumna thokhale haibagi wathok chawtorpadagi pauksi asina su report tawkra matungda tha asigi tarukta school asigi class 2 bigi nupa macha mahiro anibu makogi oja madam anina amamaka manungda thonglon sinduna thamlambagi thawtok ama amuk thorakli hairi thawto asigi mayukta mahiro anidugi manungdagi amagi mama amasung imungi mioi singna numit tumakta school asigi principal Emunel solida wakat cherol ama pisinduna mathangi numit tha asigi taret phawgi manungda January bo oja adu thabaktagi lothok pinaba haijaki balaikhre adubu thabakta onthok tabdagi tha asigi tarada Manipur Commission for Protection of Child Rights to complaint report ama file tawkre hairi adum oinamak ngasi fawdi school asigi principal amasung commission gi maikidigi pirliba nupa macha mahiro anibu corporal punishment piduna aki khang nanghankibagi mayakta lokopam thokpa thabak amata lokolakri hairi school suti tharakpana nupa macha anidu thoktabagi guardian singna changchinduna yengbada angang anidu
mamba classroom amada thongo sinda tholomani hairi hojik manipur ta pali balenga asidi india lenga na remote pairga sinariba ni haina asangka sarna phongdorkli hojik manipur ta pali balenga asidi india lenga na remote pairga sanari bani kalup ani khanabada kalup amana micham oiraga masa nga tuksanaba kulai amata su paijidaba aduga kalup amana AK-47 pairga khanarabadi kalup adu muthatpa nataga na manghan banatana kari oigani haina indigenous people forum manipur gi advisor asangka sarna phongdokle wapam asingasi all manipur united club organization amukogi kuntragam doisuba mapokumon thorom kwaitel akam lekai labor organization asigi office ta pangtokiba thorom da saru yaraduna mahagna phongdokibani thorom sida amukogi president sanjoy sorokhaibam oirei lemarel maira pabi apunba manipur gi president suraijam memcha amukogi hangi maru oiba thomi singloina organization asiga punna chaminariba loop sing kohar oirei lemarel maira pabi apunba manipur all manipur women volunteer organization national research center amasung manipur gi student federation singba organization singi mihut singna saru yaki hairi asangka sana makhatan hakibada ngasi mak kuki ga maite singagi marakta thongnar kiba udong thiba asi kuki singna popi tharga madudik lakpa sel na kuchukulai ning thina pasilaga indigenous oin laiba maite singda lal chatharki basini aduga housing amuk tangkul singda awaba tahalare tangkul amata litan chatpa ngamdre masi pungmaksi india lengangna separate administration tawunani unlawful oriba kuki singa pariba kuchukulai sing amata lakatri aduga tampakna combing operation pangtau tawri mayamasi uraga su karisu tawba ngamdra lairi maramdi manipur gi MLA sing city ayambana central government ki remote control da chatpanina makoina maning tamna thabak amata tawba ngamdi haina asangka sana claim tarokli akpada Rajya Sabha ki MP lesema sana jawbana Prime Minister bu thagatpa phongdorakli Union Public Service Commission UPSC na loba civil services examination gi center sing loktorpada chahi sidagi ahan boina manipur gi imphal yohalpagi damak Rajya Sabha ki MP lesema sana jawbana Prime Minister Narendra Modi bu thagatpa phongdorakrai MP sana jawbana mahaki Facebook account ta Prime Minister bu thagatpa phongdoraduna hai kumja 2021 gi March thada phomkiba parliament mifamda UPSC na jagana masiga manaba examination sing center sing pibada manipur gi oina imphal su yohan binaba MP masamagna special mention oina pukatuna taksinki masigi mathakta kumja 2022 gi August tarada esu sigi matangda chap chaba thabok packet binaba Prime Minister da aiba cherol amana thaduna su khan kibani hariba cherol aduna UPSC na lawriba civil services man examination thagadoriba manipur gi lairba mahiru singna India gi atopa city singda chatnaba honabada mayak riba sel tungi awaba madi atai khudong chadab kya sina minjeng changbiduna imphal da examination asigi center ohenaba matok taba thabak sing packet binaba taksinki masigi loina manipur gi language amadi literature bu optional paper oina exam sing thabada thengnariba manipur gi candidate singna makoina makhatana tambi khidraba bangla mayekta tangai fadana examination asigi pakum sing idaba yadabagi khudong chadab sing mayak nare haiba wafam sing thamki NB sana jawbana makhatana kumja 2023 gi February 9 da phomkiba parliament mifamda civil services examination da manipur gi optional paper gi pakum ibda bangla mayak amadi maitei mayak animak iba yahanbinaba special mention oina taksin kiba loina examination sing asigi pakum ibda maitei mayak amadi bangla mayak animakta ibagi ayaba union lengana pibirakre MP makhatana handakta tha sigi mapanda phomkiba parliament mifamgi budget session manungda UPSC examination gi manipur gi optional question paper desu maitei mayak yohan binaba mari lenaba singda taksin kiba laikre hogjimaki oina di hariba question paper singsi bangla mayak khakta namli masina maitei mayak khaktamak namlaba mahiru singda aduki matik awaba mayak nari kudong sadab sing asigi yengbiduna India lengang issue asigi matangda chap chaba thabak lokot pirkani haibagi achet thajabali haiba wapom phongdol aduna civil services exam amadi ate UPSC gi examination center singi manungda imphal yohan birakoi damak manipur miya maru oina exam thagadaba candidate singi mihut chinduna Prime Minister bu thagatpa phongdorkli video asibu pawdumbada soikilang kiba yabasu ngakpigani amadi channel asibu subscribe tawbi damakta thagatpa phongdoksari tung koina miyamgi siba tawbu ngamba oijage